ngasi numida wairam phongkiba tongan manipuri sifong amasum thokiba thawdo wathoksingi maruoibi ipausing miyamna thamjigi hanbada kangleipaki mairadi lokosaraga Home Minister Amit Shah lan sigi matang statement kya hongdok hongjin tawduna phongdorakpana manipur gi miyamda sauna samamna bapokhalle ke mega sandra Center na sumirairaba state na suthabak tawdrabada miyamna santi gi kholau kyam kuina laukigani Housing Manipur took Libata Taragamapan Sujalaglaba Kuki Narco theories in the Maitite Landarak Libisigi Matanga, but Langaki Maru and Union Home Minister Amit Shahana, Lana Sigi Matang statement Kia Hongtok Hungzin Taudun Fongdorak Pashina, Manipur gi Miam the Sound Samam Nabapokali. Manipur Miam the Palm Liba Lana si Loishinduna Tangdu Laitava Hanjil Hanba Havisi Amit Shagi Wakalda, Laiti Havisi Mang Fongdorapo Pam Singaduna, Mayek Sing Natak Lehena. Manipur Pradesh Congress Committee ki President Kaisa Mega Senrana Fongdokre. Wapamasi Handak Union Home Minister Amit Shah na interview amada pikiba statement adugi matangda pangthokiba paugi mipmamada MPCC ki President Kaisa Mega Senrana Fongdokibani. Bangna makhatana hai Manipur thoklibi irang asiga mari leindana mamang sahi English singaniga kungo humdoi gi me ahumdagi ngasi fawba Manipur gi Chief Minister N Berena mari Union Home Minister Amit Shah na pikiba statement sing hong duna lakli Amit Shah na irang asi ahanbada High Court ki order amana pibadagi ST demand tawdagi thokpani haina Parliament thambalekre madugi matungda illegal immigrant na thokanbani haina Parliament thamkre haidi Bangna makhatana permission the phongdo kibadi handak amuk interview amad Amit Shah na Manipur thokliba lana si community ani khatnabadagi thokpani haina thamlakpa haibisi yamna lebak thibani mahaki statement ithani conflict thokpani haibisi masa matumna samamnari khali loinana miyamna lana si karamba matamna luishingani warusin karamba matamna purakani amadi leiriba lenga asin lana si luishindana bakari thabak paikhatkani haibisi maki vision da leitaba tawna tawri Masi maki wapam maduna taksabani. Loinana, Manipur gi Chief Minister na suthoklibi iranga si illegal immigrant na thogan bani amuhai aduga amukna law and order fail oibadagi ne amuhai amadi intelligence ki lapses leibadagi ne amuhai. Ngarang amuk Home Department gi makhada leiribai intelligence asina tha taraga manga si home gi portfolio supai riba Chief Minister da report pirakti amuhai. Asumna statement hong duna pibasina masana samamna halik mahakana no haipisi khangjadre haina lawi aduga Chief Minister na phongdokhiba agency kharana center na lana report pire hairibadu state ki natraga center gi agency ra haibadu su khangdri mamang sahidagi Amit Shah na piribi statement singasi tapna laithораktuna housing na amu ethnic conflict ni hairakpa asina Chief Minister amadi Amit Shah ni gi self contradicted hoiri ethnic conflict ni hairakpa sida Amit Shah irang asi lusinana bakari thabak lokhalakani haibisisu awang mataki wang moiri mangna makhatana hai Manipur gi hauji oiriba phibam sida lebak miam sathina wari department kudimak mathau tawdre mipum kudimak ki milon mangkhri mairoi singi asa leirakthri wangang makinari na sing thabak phangdri asuguma lenga ama leirakpa sina center lenga na yamna lumna lawdi habatakli MLA minister sing Delhi Kem tawduna laithokraba minister MLA singna Chief Minister amati lenga ki mayokta phone wangang laba matamda miyamna karamba asa tawduna laikhigani center na su mirairaba state na su thabak tawdrabada miyamna santi gi kholaw kyam kuina laukhigani asiguma lenga asidi India da su laite Manipur da su amukta udri haina su mangna phongdokhi atopa pawmandana ukhul district acre humdra da tharama popi pambi singyan tatuna mangankhre khangpok sang taragumdoi maithadokre Manipur lenga na lamdam sidagi mayai ka bachinjak sing marufang na muthanabigi panamda sangsilakliba war on drug ki saruk amoina Manipur gi tungan masingi mafam singda ain kaina tharamba popi pambi sing yanthatpagi thabak leptana satharapagi manungsana ngarang su ukul district ki longchong maiphai police station ki manungsana phali tora amadi samphung village ki akoibada popi pambi acre humdra da tharamba thengna khiari Poppy Pambi Singarang Manipur Police ki Kangbu Forest Department Assam Rifles ki apun combined team amana yandatuna manganki loinana Poppy Pambi thari bama pham singadu gi akoi bida khangpok sang taragum de masuleramki hairiba khangpok sang singadu mai thadoktuna manganki loinana case amasu register tawduna Poppy thaba sida siena ba miyoi sing foganaba thabuk lokhale hari Panmaya badi Manipur ain yuang bada khwaidi gi hena Poppy thaba district sing manungna Kangpopi na makok leibaga loinana apun megi oina state asigi lam square kilometer nifuga manga ga point humfuga manga na Poppy thari haina
Marshaki report amagi matungina Union Minister of Environment, Forest and Climate Change na Lok Sabha da phongdokhrabani loidana Manipur gi district singi manung da khwaidi hena popi thaba sikangpokpi na ahan boiri English singa niga kungo homdoi kunga mari manung na kangpokpi district square kilometer 17.49 da popi thaduna makok da leiri masigi matungda Senapati district square kilometer 9.44 popi thaduna ani suba leiri duga Urkhol district da square kilometer 6.47 Loidana Susampur district square kilometer 6.02 Kamjong district square kilometer 4.21 Sandel district square kilometer 0.91 Tenopal district 0.50 None district square kilometer 0.47 Masam Tamenglong district square kilometer 0.17 Popithari Haina Inner Manipur Parliamentary Constituency ki MP Dr. Angamsa Bimol Akoizam Nangarang Lok Sabha Mifam na Hangbohang ke Pakun Piradana Union Minister of Environment, Forest and Climate Change na Lok Sabha na Phongdokhrabani Makasa Tarak Poina to perform na Operation sa Tabada KCP PWG ki Kedar Tara Khulai ga Kona na Fari Haukiba December Taraga Nituki Numidang Wairam na Kaksing District ki Kairakta Masakang da Bukulai Pai ba Miyoy Krana na local ani nangway na kapto na Khatkiba do Siena Bani Haba Miyoy Ama Operation sa Tabamatam na KCP PWG ki Kedara Mafagali Para ba Miyoy Siki Maming Erengbam Ramesor Singa sa Inifugo ni Pankawi Kaksing Police Station ki Manungsa na Kaksing Lamkai di ki Paba ni Haina Manipur Police ki Pao Manahidi Pao Sinahai Bak Para ba Matungda Makata na Kaksing Mamang Sing Laipam Loknunggi akoibada coming operation sa Tabamatamda KCP PWG ki Kedar Taret Amasu Kulai Kayaga Kona na Parheri Paraba Miyoy Singa Dudi Elangbam Heroji Singa sa Inifu Haikruzam Prem sa Ikunganipan Okram Arundata sa Ikuntra Senjam Rabingson sa Ikungatret Okram Amarji sa Ikuntra Gamatoy Aribam Ganendrajit Sharma sa Ikunga mga amadi Songtham Rajkumar sa Ikungatruk ni Hari Makoy digi fagalaba kulay singa dudi magazine ga kona na 7.65 pistola ma magazine ga loy na country made 9mm pistola ma magazine ga loy na .32 ki pistola ma magazine ga loy na country made 7.62 sniper rifle ma DBBL gun ama SBBL gun ama detonator ama ga loy na HE hand grenade ahum live round ammunition taraga mapan MT Curtis ani Baupeng handset ani kaloina charger ani mobile handset tara amadi two-wheeler number yaudaba amasu fagat pangamkibani hadi amarom na ngarang Manipur Police ki team amana operation sa thaba matamda Kaksing Singkapam area dagi KCP PWG ki Kedar ani amasu phare hadi pharaba mi ani dri Laisram Premananda Maitai Allies poidai sai nifugo manga amadi James Ningthausam sai nifugo mari kawi bakoi dagi mobile handset ahum four-wheeler vehicle amasu recover tawre hadi Atopa Paumana, Se Minister na INA Complex Amadi Akayatoy Tokraba Minister Gobidas ki Yungi Pimiyang Sinkre. Se Minister N. Berena nga si Moirang Kunjang Mam Daliba International Army INA Complex ki Hausu Uriba Pibam Haktiang na Ying Sinkre Loinana. Se Minister na Nauna Semga Sagaliba INA ki Complex Netaji Subasandra Gimita Mamadi Ariba INA ki Mapam Singkoy na Satuna. Yengsinki, Se Minister ki Kongsit Aduda Works Minister Gobidas Konthauzam, Social Welfare Minister Hais Dingo, MLA Case Ibomsa Sapam Kunja Kesor T.A. Santi Susaryaki, Kongsit Adugi Matang na Se Minister na Paumising na Wapam Amata Fongtok Lamu Haiba Yadana Wapam Adudagi Hanki. Se Minister ki Kongsit Aduda Handa Khwaisang Naraba Miyam na Minister Gobidas ki Yum Thomjinduna Amata Thon Kraba Minister ki Yum ki House Odiba Pibam sa Se Minister na Hakteng na Yengsinkre. Hilama sige matang na Minister Gobidas Konthauzam na nga si maha ki social media na tagalak po warol da sakang namasing na amang at atuan kraba maha ki yum na nga si Minister N. Berena madi CM ki koleksing lakto na yengsin bikre masimang ehak na tamoy siyang na CM butagat papungduhi ehak ki yum da kay tinggay ba kaya toki ba do wakalon pungdok na dabadagini hay nakali Aduna, asiyang mamadi asumba wayel di dumang laygani ayhak na thazay matudi lamdam asida hingminari ba kang lupurup singi marakta ing tapahanjinhan mamadi ngaksen bagi kongtang lengang na suwid na lakwalakani hayna khal hayna sa pungdorakli Makasa tarakpoy na to papawamana Delhi da nupi lal gi thoram yawkiba Sujata bu house arrest tawduna thamkiba bisin nupi khunay bu singnabani Santibala Imagi Mairagi convener Thoksam Sujata bu Hausik Delhi Police na house arrest tawduna thamba yaningde Bharat lenga amadi Manipur lenga na house arrest tawbu yaningde lenga na house arrest tawbigi maram
सेंगना खंगनगदबनि हाइना स्कूल वुमेन्स वेलफेयर एसोसिएशन की सेक्रेटरी संतीबला लेमापुपमना फोंदोरखली ngasi singjamai thoksom laikai ima feeling oil pa mamang da thoksom sujata bu security na house arrest tori basi yaning de haina youth welfare organization club thoksom laikai amadi nupi yai pa sakha thorang lup singjamai thoksom laikai uk samnaduna sadaki bu wakat mpham ga mari leina santíbala lemakupom na makhatar laiba ki damak ka thoklabi ima gi maira gi convener bu security force na house arrest tori ba kari gi damang no mak lamda masi thugai na bu hona bada yawi haiba gi damak home arrest tawribra haiba asengba ama India lenga amadi Manipur lenga na miyam na khangan gadawribani koki singdana kariguma amata tawba ngamdraga maitaina athingba piriba karigino Delhi da nupi lal yawu satpada thoksam sujata bu hawks arrest tawduna fazalaga thamba haibasi nupi khunai subu singnabani India gi constitution da yawriba right to speech amati right to freedom kadai da fangliba gaina su phongdokhi atop paumana Mitai Shiba Kudingi GAC duna Yasinaba Puraklagadi Mitai Mutat Padasu GAC duna Yasinaba Purakadoribra Homi Youth Front How Kiba Megi Tangahum English Singaniga Kungo Hum Duidi Hona Manipura Saidang Laba Cookie Singna Yellow Mimiam the Onsinduna Landabagi Tavakia Makai Kangdana Leptana Satarkli Masida Samzaraba Miyaki Punsi Mankre Mamang the Gihona Manipura Palm the Misi ama thokpada miyamgi ihok saganaba joint action committee sembagi satnabi lakli masina lenga ki mafamda pandam kya thamduna amuhana thoktanaba hotnaduna lakli adubo mitai siba khudingi GAC semduna yasinaba puraklagadi mitai muthatpadasu GAC ama semduna yasinaba ma purakadoribra miyamgi punsi ki mamal GAC ki demand lepa yabra haina Homi Youth Front ki general secretary KS Johnson thadorakpa sirolamana haidi Sirol Sinhai, how Kiba Mamang Sahi English Singaniga Kungo Humdoi me Ahumdigi Horakiba, Kokinar Coteris in the Satarakpa Lana Sida, Tamtiva Hatkiba Mio Singidama, Asingba Whale Pangnava, GAC Kiamas Sinki, Nabember Gitang Taramatu English Singaniga Kunga Marida, Zerida Sahino Riva, Angang Ohum Yauna Mio Taru, Koki Kulai Pibis in the Paki, Loinana, Makoida, Sana Pabu Satluta Velisa Satuna, Tamtina Mio Big Minung Sigi Wang, but a Hatolaga Turel Tadarki. Thaudo asugi matungda khushaunaraba miyamna male miyamgi mamangda maikei kyadagi eu horki masigidama asumba wel pipinaba GAC ama semki numit kharanigi mamangda GAC ama tilenga ka yasinaba puraktuna hauramlaba miyamgi ihau tapna nemtaki masigi asumba wel imung manung amadi miyamna phangnabra nakalamaramda haukiba December taraga mari English nganiga kunga mari da sahi nauriba tungi asa sauna leiba khulngak patholakpa mahiru ema security force na numaina kapada lekhidi masida yeknabu utpangamdaba thauna du I masil utpadu da leiba miyamna penabagu loindana tengthanari masigi damaksu GAC ama semduna miyamgi tengtha kol leptringaida orois lakpagum ohle GAC singna yasinakrabasu Missing Singasi Nuaitava Awa Tengta Kola Duri Imung Manung Abadi Miyab the Leori, ZAC Singasi Asing Panam Carino, Saidang Lava Cookie Singi Matata Hogadava, Asing Biho, ZAC Panamda, Yaudriba Carino, Tog Libalana the Missi Kutingi Asumbu Well Pangnava, ZAC Singa Yasinaba Puragadi, Tog Libalana Sigi Poloi Cariwagini, Mitai Mutapadasu, ZAC Shem to Yasinaba Purakaduribra, Mioebigi Punsi Mamal ZAC Dimana one Bayabra, Yasinabaduna Tunglam Sata Asiguma Taurosi Amuhana Toktanava, Tabak Pekanapa Pandam Oipam Toknapra. Saidang Masinga Tingnari Valana si Sapsana, Tingnana Begidabak Lebak Miamgi Asing Yahoma Tokte. Lana si the Tawai Takraba Singa Sigi Zasin the Miamgi Iho Natairaba, Langaka Yasinaba Purakwashina, Ekoya Asing Ihogi Kungul Mutatle Hainesu, Sirolasina Makatarakli. Makasa Tarakpoina to perform one nation, one election, you build house to Putokre. Ngarang Parliament House ta puthokani haina tawramba one nation one election gi bill ani Lok Sabha gi business ki list gi laktokraba matungda house ta puthoklagani haina law minister Arjun Ram Megawal na phongdokhiba matungina ngasi bill ani asi Lok Sabha gi house ta puthokre bill asi house ta puthokba matamna opposition gi maikei gi yamna kana yaningda ba phongdokhi loinana bill asi yaningba masum yaningda ba kanglup tholakpadagi vote tawnaki laiba asigi constitution gi samaga kunga mapan suba amendment bill amasu UT law amendment bill asi matangda vote tawnaba matamda house ki member saniga humfuga mapanda bill asibu yaningda bigi vote piki aduga house ki member samaga maudraga nipana bill asigi mayokta lekhi
ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯅ 51mm ꯒꯤ ꯃꯣꯇꯔ ꯁꯦꯜ ꯑꯃ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤ ꯄꯥꯏꯅꯔꯨꯔꯦ꯫ ꯉꯁꯤ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯣꯡꯍꯥꯝꯄꯥꯠ ꯐꯣꯔꯦꯁ ꯑꯃꯗꯤ 38 ꯁꯨꯕ BSF ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯃꯟ ꯄꯣꯛꯄꯤ ꯂꯩꯁꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯣꯈꯥꯏꯗ꯭ꯔꯤꯕ 51mm ꯃꯣꯇꯔ ꯁꯦꯜ ꯑꯃ ꯂꯩꯄꯥꯛꯇ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤ ꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯃꯣꯇꯔ ꯕꯣꯝ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯀꯣꯏꯔꯦꯡꯒꯩ ꯑꯃꯗꯤ ꯈꯣꯡꯍꯥꯝꯄꯥꯠ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯔꯤꯡꯒꯤ ꯊꯪꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯤ ꯄꯥꯏꯕ ꯄꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯍꯦꯡꯒꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ BSFꯀꯤ ꯀꯥꯡꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯗ ꯂꯩꯃꯥꯏꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ 51mm ꯃꯣꯇꯔ ꯁꯦꯜ ꯑꯁꯤ ꯃꯃꯥꯡꯒꯤ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯗ ꯁ꯭ꯇꯥꯔꯂꯥꯏꯠ ꯀꯥꯞꯈꯤꯕꯒꯤ ꯇꯣꯛꯅꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ BSF ꯀꯦꯝꯞꯇ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯅ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯀꯃꯥꯟꯗꯣ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄ 6 ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯤ.ꯑꯩꯆ. ꯃꯦꯘꯆꯟꯗ꯭ꯔ꯫ ꯊꯥ ꯑꯁꯤꯒꯤ 14 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝꯗ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄ 6 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯤꯁ ꯑꯦꯟड ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯃꯤꯇꯤ ꯀ꯭ꯌꯥꯝꯒꯩꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯁꯤ.ꯑꯩꯆ. ꯃꯦꯘꯆꯟꯗ꯭ꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯗ ꯈꯨꯠ ꯍꯟꯗ꯭ꯔꯒ ꯈꯨꯜ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯄꯥꯟꯒꯤ ꯈꯨꯠ ꯌꯥꯎꯕꯗꯒꯤꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯁꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯗ ꯅꯠꯇꯅ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 6 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫